Manipuri Wari channel asibu subscribe tawbiyu. Subscribe namaba matungda bell icon da mu nambiyu. Anau video sing lakpada khangnaba. Aduga video sing asibusu like tawbiyu. Amadi share tawba kaubigenu. Manipuri Wari YouTube channel na mayambu taram nokseri. Ngasisu mayamgi damak puduna laksari. Anau wari ama. Wari asibu Thabirkpa. HIDANGMAYUM ABESANA. Hairbu wari si mayamda khudol tamjari. Hojik tabirasi. Athoibi yamna chamjabi lechabi macha amani. Adubu mahak masak matau phajade. Kuchumui class 12 lorakpada makha tamkhidra. Imung manunggi mateng pangduna pichalon sa tawri. Mamaga manaw nupa amaga makhoi ahum khaktani. Mapadi laikhidra. Manaw nupa class 10 kare. Athoibi phi sari. Pinky ga laijaga su lae. Pinky athoibi aswai phabu thu usilao. Athoibi haujipu kadaidano imasu leitiye. Laija noi bungo di leitro. Athoibi ibungo di lairik pariye. Laija ho yare dudi kuiroi lao. Pinky gi saido lakaniye lao. Athoibi hoi. Laija ado Pinky noi saido kaiming kauke. Pinky tom kawe. Laija o ado moi kya lakni haige. Pinky khangde moi ani rahumla khangde. Laija ahum moir di fanida akoi ahumgi amamam natro athoibi. Athoibi as talli he ikaije. Si haraga nok nok tana tom hoi lakpa ngairi somdana. Michael bye kayam walige. Tom yaudore. Michael bye moi kyano laktuise yamadi taliko. Tom tanni ado akoi sai mamanabi ama yenghaurodana. Michael aduna faradra. Tom tu ada moihum leirise oiramni. Si haiga gari do tapna thore. Moi ahumgi manakta khami. Pinky is la haikibadi kuire duga haujika dayo. Tom as mi imanabase ngaiha ngairakpainida. Pinky o madi kaiming kauge. Tom Michael kaubune khangnawo. Pinky aigina Pinky magina Laija aduga magina Athoibi ado ai da Tom thengle changlage se lising ani ne horen phone da wari sarase. Tom hoi ado akhoi saigi friend sing ni na bai hekta kaurage bai sing ngasidi kharasu thengtokre kona matang saba mada phajana pullaga kaino masasi ngasigi di chatlage ko. Laija ga Athoibi ga hoi moi ani jusu chatkre. Pinky hoi su lai. Athoibi Pinky noi sai mamanabado wang charodana masak kato yam phajaye phajadrane. Laija Laija nang pamdiro. Si harubudagi Athoibi ikaibadagi mamai non thaki. Pinky na ikaire khangmadagi kem khaluni bema adum hairo ikaigano. Athoibi pamudi pame yaroida magi khangnajaba lairamganida. Moi ahum wari sana sana lakpana Athoibi hoigi thongal yaure. Athoibi ai changhaurage. Laija Pinky chap manana hoi lehoro lehoro. Laija Pinky Athoibi se yam ngaktro masak siga nupa masak phajabagasu pamiye. Pinky yare hebe manangsu mi thiningdana thibro asibo masu minina phajaba pamini kaino. Laija adu oirasu masak siga chanaba haidora di faidana. Si haraga nok nok tan chatkre somdana. Manjuri ibema kadaida mu chatlurino nangbo numit tarakpasida thaba ingang loishinge haidradana. Athoibi hoi loisilage ma. Athoibi su thaba ingang loisinduna chak thongnaba tawri. Asumna numit ado haukhre. Nongale pung 3 tarakpa daida. Tom hello bye noi thonganda leire thoklo.
Michael di athoi bi kanano kaw khrabani laija khaktani mana munna khangauba Michael na call hanjil tawbada pairaktre somdan athoi bi chak ising honari phone du su phamungda silent da lay matamdo Michael Lucy ga tongnakhre athoi bi thabak ingang loiraga magi ka da changlei phone du yenglubada number khangdaba ma miss call lerambadu ubada kanano hangena call back amuk tawre Michael na fall paire Michael athoi bi natro athoi bi mane kanano Michael ai Michael ne athoi bi o ai gi number sina kamaina Michael na wari pumali re makhoi ani wari ngak sanarba matung phone thamnakre Michael na asum na tawrakpase athoi bi asugi matik harauje adubu thangnaba mikupta athoi bi ai gi sakse amuk uraga kari harakadaba khangdreda asumna numit adusu hokre numit tara nimuk lairaga Michael na athoi bi da unanaba hairai athoi bi di somda haraubasu nungaitabsu pulle asomda su Michael Tom Anis makoi hum chatna bainare somda su athoi bi Pinky laija makoi hum su pung ani makhaida haina pau phongnare thaba ingkang losinari pung ani tarakadawre loisillaga thongnare asomda su moi ahumdo lae hotel amada makoi taruk punna thengnare wari watai tawraga achapo chu chare thengjillakpadagi chatlase ainare Michael na Tomda khujinchi chatlase haibagum Tom Pinky noi su sango akhoi su chatlage Pinky hoi changlage makhoi taruk chatlage hainaraga mayum da hanakre athoi bisu mayumda wakhal nungaina changhaure somdana Michael imai pema sakto mingduga athoi bi kaina athibi hairaga pakcha dawni Tom yare ke dawrage ATM ni khanto Anis yare ke dawrage phajadaba igisu khara khanbiyu asumna matam khara hokre Michael nasu athoi bibu nungsiba saduna wari sanabi athoi binasu Michael bu thamoi sengna nungsibana mana haiba khudimak loina yaki nongma Michael na athoi bi ai kainomta haige athoi bi kaino hayo Michael ai handa gari ma loge tawbane ado paisa khara wale yaragadi mateng kita pangbiyuba athoi bi is adugi oire ado kayano hairone Michael na 15k muktane ai thuna muk pirake aikhoi marup ama phangadaba lai tha humuk leidong male adu phangbaga pirake athoi bi yareda ado aingonda di haujikti 8k mukti lemne ado mingondagi lausingadabadi lai adu lauksin khige aduga hairage Michael hoi Tom haire dialogue ti Michael yare he asumna nong nini leraga athoi bina Michael bu kauraga paisa du pikre somda di gari leiba nate Michael di maza tawri athoi bi call tawre Michael phone paide yu thakle hanjin tawrakpadagi paikhatle athoi bi da kai lege phone to busu paide Michael ai somda imanabagi birthday yauri kudakta hairakpane ai horen halaga hairage athoi bi hoi Michael foldo pocket ta hape mamanabana hairene chindi kanai birthday no Michael as si haidudi yaroidaba adugini mamanaba o yadeko noi saine na phune na tawriro Michael as kadai digi saino hai mamanaba adudi kana Michael paisa khara paina sum khangna baiwani ATM ne na khalaga maming dusu athoi bi haibani aina sakta do haumandadana athibi na tawbani sepka do yengotu si haraga magi phone do yenglubada athoi bi do phone pairami Michael na khangoi lakpoi phone do kakre Michael haima phone pai leramen as kamai tawni aina ngasai dagi hairi mayam do loi taramani as mamanaba bai adudi ATM card yararoi Michael noi napado yararoi yare siwa se tosi paisa kaya taragena hango chatlasi somdana athoi bi thamoi songna kapli ahing du masu tungkide asumna numit adudagi athoi bi amadi Michael karimta haina kidre ikaina badagi asumna matam khara leraga Pinky amadi laijasu luhongkhre athoi bi yumdagi mapan thokidre nongma athoi bi gi manom chalai tampha iche manjuri thole haima tampha nang lairo kakhalo phamosida
kai chatluino nangbo sida sum lakpro tampha sida laine angang khaidi amata ude kai chatkrage manjuri ibe madi lai ibungo di school sakhi tampha iche aina laise akoi ibe magi afabu nupa ama laire amukta khangnan che manjuri khangdre da hairaga hek hango nangna maika da laibane chango ai chalo lake tampha hoi che asumna mandom chana sinduna bikas kauba nupa amaga athoibiga khangna halami madudagi bikas amadi athoibi nungsi lambida khongdarakhi athoibi hanadagi di khara phajatoe bikasu adum nupa mali kulai kuchuni wang chawi rasi lai bikas ki mapa bazar da mobile phone gi dukal chauna hangi mamasu rani figi showroom chauna hangi bikas mathanda foi pukchel yamna chawi na athoibi gi icham chamjaba thamoi sengba mataudu hena nusi jarami bikas ta nongma athoibina magi thamoi kai khibegi wari likhi bikas na su yam nungai khide bikas na athoibi bu phajana sembige khanki asumna sum haukhibana chahi amagi matung bikas amadi athoibi luhongnabagi matam lepna khre nongma athoibi hoiromda mela tawi athoibi mela yengba thoklai michael hoi su lai laija pinky tom anis moi pulap lai athoibina laijaga pinky ga lakpadu urami athoibi pinky laija pinky ga laijaga punna mamai lekthore pinky kanano sibu nangondro laija natti he kai deino athoibi ai khangdrabo ai athoibi ne laija e nangbo thoibi hingchabi nangdi nasaka yam phajatho amene ngoroka ngorodana nasaka khangudre moi hum wari sanaringe tom anis michael changle michael na athoibi bu ubuda swai lawi mitham hongdana yengli magi wakhalda khali asuk phajabi chung phiran chabi awat pa leitrabi asuk ningchi jabi sibu kanagi macha origaba amukta bu ujadri pinky na makha tare michael kaidorage michael ha kaisuk tawdi laija masi kanano khanglebo michael kanano khangdra pinky athoibi ne nupa ahum da punna ha athoibi ne pinky nabani wari saramu athoibi moi mari chatkre michael ga athoibi ga lehore michael yam hongame ai nangonda yam lankre ai bomta ngakpiu athoibi ai kaisu khande da ado nungai riba natro michael nungai hai tare ai kainomta haige yabiu ko athoibi hairo michael ai nang bu thamoi wa haiba loidringai athoibi do tungdagi bikas na athoibi na kaure makhoi ni punni yengthore bikas thoi madi kanano athoibi imanabane khangnawo bikas hai ai bikas michael ai ming michael kanano haiba bikas na khanglabani bikas ado aikhoi ani gi luhongbugi invitation pirake lauko michael ngak hoi lake athoibi adudi akhoi mu chalukhige bikas amadi athoibi akhaba mino kamaga loinana chatkhi michael di hainingba wai ningtamna haijaba phangda mitludagi pirang ihona wana chakna ningamdana yengduna lehokhi wari asi matang asida loisanjare adubu wari asida piriba manunggi oiba message sakna chaba yade thamoigi asengba nuksibabu masak munna khangbiu mapan thonggi arang arakta ngauduna ngahak oiba wakhalda tawbiganu haina mayamda thamjari somna wari si taba loiraga comment somgi mod adu thambiramu amadi channel asibu support tawiduna like share tawba amadi subscribe tawba kawbiganu punamakpu amuka hana khurumjari